India na Myanmar gi Sagaing region air strike tawkhre haiduna aranba paw santorakli. Pakistan yumpham oiba social media account kyan aranba paw circulate tawduna handak India na Myanmar gi Sagaing region air strike tawduna nupi angang yauna misam kya khatkre haina santorakli bisi miyamna thajabiganu haina Digital Forensic Research and Analytic Center DFRA gina phungdorakli. Fact checking da specialized tauba non-profit media organization sin thihumbi thabak chathabada Pakistan yumpham oiba social media accounts sing santurakliba paw si miyam bolana lamjingna bo honabani hari sei sigi me thada tuan ba media sing the report tawrakiba matung ina Myanmar gi military junta na Sagaing region gi central area ra leiba khunggang target tawdun air strike chataki air strike aduda tabayin depayin township ta leiba ohe hatain twin lebeles ki school ama kai ki pagod wajana mahiroi kuna madi oza ani shikhen su mexing phone ki balaki media report chinga du gi sai isigi me thar cha takhiba air strike du Myanmar gi military ne masum air strike cha takhiba du da India gi khut yawe habi gi wafam amata natragana angle amata pan ki balati masigi matung tarakura tuan ma thaudokta alpha I gi militant singa Indian army gi Assam base camp da khut thokna bilan mi ahum sikhi balaki hairibe singa sigaloi na DFRA sina thihumbi ki thabuk chathabda Myanmar gi Sagaing region the Indian air strike tawduna misam kya khat ki hairibe paw si Pakistan yumpham oiba social media account singna miyam bolana lamjing na sandokpane haiba khangmamle India na confirm tokiba engagement di Assam na thokiba local militant attack adu khaktani cross border operation yaude hairi Maharashtra gi Nabi Mumbai the building mai sakwa da miyoi mari sikre atopa tarana sokli Maharashtra gi Nabi Mumbai township ta mathol kyam leiba residential building amada mai salakwa da gi yamdraba da miyoi mari sikipaga loina atopa tarana sokle haina police na phungdokre thaudo du ngang numidang athengbada Nabi Mumbai township ki basi area da leiba MGM complex thoki bine haina sum makoina phungdokli police officer lam na phungdokpi gi matung ne di mai du ngarang ahing nongge matung pung tarani thuma khairom tabada rajye Raheja residency haina khangnaba building adugi tarasuba mathola leiba flat amadi horokibani matung na mai du building adugi taramathu amasum tarantui suba mathola su makhatana santorakhi haina mangna phongtokli opsal dun haiki mai sakpi gi thaudok tu da miyoi mari sikhibaga loina atopa tarana sokhi laikhidraba sing adugi manungda nupi ani amasum sahi taru khakta ngairi nupi masa ama yauri haina phongdolodra ma naiki asokpa singdu basida liba tuan hospital da kre amasum atopa optional aman haki maisa pigi thaudo du gi pau phangbaga fire tender nipan amasum police personnel singa loinana fire brigade ki personnel ni puthau thopam der sanction kenesu pau sta makhata ki Khartoum International Airport landa khre Khartoum International Airport amasum Sudan gi konungi tuan mafam singda laiba popon numit ayuk anganbada drone sing attack tawkhre Khartoum International Airport ta domestic flight sing amuk haugadab nomo watlinga etik adu tawkhibani ground based anti air strike system sing drone sing adu thakhi amasung kapkhaiki mang takpa yamna thokhidi haina masak takthokdaba source sing haiki airport ki atopa source na haiki tuan ba maintenance workers sing amasung civil defense officer ama attack adu kharasokhi Sudan gi konung tuan ba district sing da pokhai bigi makon sing tai haina mafam sing adu gi miyam na tamki makoina drone taraga mathurungi makon taki masum kona mathang pokhai bigi makon taki na East 9 area digi min ho man phundoki hauzu pau official live statement amata ta doctrine tokaba numita Sudanese Civil Aviation Authority na Khartoum International Airport yamsakation numiti gi domestic flight sing amu horaga ne hanela thoki hauzu thoklaba conflict manung da airport sathina akai tu thoki English ngani ga kungom dogi April taraga mangat lan hokrapa matung dagi paramilitary rapid support force RSF na ahan attack tawki mafam singi manungda airport su amani me thada army na amuk hanna Khartoum state mapung phana control tawba matung dagi authorities singna airport rehabilitate tawnaba thabuk tawduna lakti conflict hobadigi thong londuna laklaba nongpok thongba Sudan amasung Khartoum gi marakta airspace thong amuhan hangbigi matangda athupada laukthokraba ya hena pauksna makhatari leba asigi nongpok thangba sarokta leiba port Sudan International Airport
khak international flight singi hub oina thabuk tawri local airport kharasu limited basis amada makha tana thabuk tawri heri drone attack ta NSN KYE gi manga sikre Arunachal Pradesh amasung Myanmar tainaba ngamkhei paring da October 10 gi numidang oiramle satakhiba drone attack amada Arunachal Pradesh amasung Myanmar ga tainaba ngamkhei paring da operate tawba NSN KYE gi militant manga hatkre hari leikidraba militant manga adugi manungda larhulub adugi makok thongbo lusingba Peyong Konyak ki bodyguard ahum yawi hena pausna hari loingna Peyong Konyak masamak sathina asu opanang ki hari pawile kunsing na hai lan holup asigi kem da target tawrakhiba si mapung oina hawkiba numi kharani gi mamang Indian security gi lepham da landa khiba duda sienaba miyoi singi lepham oibana ni haina thajanari landa atu kanana satakhiba no haiba sapsana khangma ngamdrabasu operation adu yamna kupna paw phaunaraga masum awangba thakki intelligence input sing phanglaba matungna satharakhiba oigani haina thajanari thawdo do hawkiba October 13 ki nongalamdai Arunachal Pradesh ki Sanglang district leiba Manmau da Assam Rifles ki company operating base amadi ambush tawduna personal ahum suon ki thawdo adugi hek matung da thokibani NSN KYN attack adu makoni satakibani haina claim tawkibani masum madu alpha independent ka puna sathamina khibani haina su phongdokibani thawdo adu thokraba matung da area adu da park sana thibu humbi ki thabuk satakibani adumainama militant sing adu ahoba ngamkhei paring ki khudong jaba loroga Myanmar ngamkhei manung de singkibani nakala maram da NSN KYE gi maikeri gi drone attack adu Indian forces sing satakibani haina su maral cd haidena paus ta makata na phungdorakli nga mela lambi gi ahongba legadori ningol sakaubaga mari lainana hayeng Manipur lenga ki fishery department sinduna hapta kangjibung na pangthokadoriba nga gi mela 2025 ku mari lainana mela mafam yauna satkadaba mafam singari sangbada hongdo hongjin khara legadori hari sirolamana haribana mela pangthokadoriba mafam asigi gate number 1 haibadi advanced hospital gi mayuna leiba amadi board ki mayuna bada leiba gate number 2 asi mela pangthokpa mafam da sangadaba gari singi oina khaktuna thamgadaba na hari state kala academy gi mayuna bada leiba gate number 3 asina mela mafam dagi thokigadaba gari sing oina khaktuna thamgani haina su haina palladuna gate asida thokiba gari sing hawkip bang da satuna sanjin thong natragana thamung thong rom da sakhigadabani hairena su pausna makhatana su phongdorakli amaromdana kau lamsang kautruk phawbagi lambi lamsang assembly constituency gi manung sanba lamsang bazar dagi sakmai assembly constituency gi phumlau phawroga kautruk phawbagi lambi asi special assistant to state for capitals investment SASCI gi sentang makhada manipulenga ki public works department PWD na work agency oiduna double lane oina semlagani haina sakmai assembly constituency gi MLA haikam dingo na phongdokhrari